Madrasa Darussalam Yatim Khana ki matangda miyam da khanganjaba ama Madrasa Darussalam Yatim Khana ki managing committee ama Jamiatul Ulama amadi CSO sing amadi miyam gi apunba public meeting pangthoktuna hana semduna leire haibasi miyam da matam chana news chefong amadi WhatsApp Facebook na chingba media singda khanghanduna leiringai asigi matungda FM cha Jabbar Pathan haiba Facebook account da committee anauba reform tobigi list sadar da thakiba copy haina ming list khara ulibasi gi matangda Jamiatul Ulama gi sadar ai isamakna mek sengna miyamna khanghalli list adu aingonda pirakpa leite Jamiat ki office ta su pirakpa leite maram aduna miyam da lana uhannaba honaribasi miyam na mawa lobiganu Jamiat pu yadaba ulma simu yadaba kangrupni haina miyam da thamjari